Koki militants singna more da mukhan Manipur Police Special Commando the ambush tawra kray Special Commando Personal Maria Sokapan nang kray Koki militant ani laikidray Mafauda Police Station manakta Koki Kulai Paibani chingna singna bomb amadi nongmai kap sinduna attack tawra kray kulngak pa matam thina sokpadagi laikana kray Amasong Manipur da thokliba irang asin nemthaduna tangdulai taba puraknaba hotnaringai chairakta Koki Khulai paibani chingnaba singna maitei hatkani haina kihallakpagi video social media da viral oiraklei